Miss Paodam Tabi Bakwai Punamapo, Reena Naorem Nahan Bamaktada, Taramna Okchari, Aduga, Kurumjari. Masigi Maru Pauda. Lambi Mayada parking, Oishinba, Duga Lambi Mataida, Port Yoliba Singbuna, Tanba Si, Libak Tivani Haina, MPD and Heidi. Kapam Kundaraki Bagi, Chahi Humudraga Nito, Surapagi Balan Torom Pangto Craig. Loinana. CAA gi mayokta changshin kiba strike manungda West Bengal da miyoni siri mapung oiba pawmu pizari upai leitabadagi kaithel gi lambi gi chidai amadi kaithel gi machi machi da ensang napi yonduna macha masubo awang bathakta mahe tamhanna bonariba street vendors singna asina thorogliba si lengak na thausil haitabadagi ni haina MPDF na maral siragli Manipur Press Club tapang thopa pawmi gi mifam amada Trinamool Congress ki state convener so ediba Manipur People's Democratic Alliance MPDA political party gi taragani thoi youth convener Dr. T.H. Ibomcha Singana haiki Imaibel Singna street vendor famduna macha masu semba madi madudagi phanglakpa senfam maduna macha masu sing IAS aduga bureaucrat officer oiba kaya ama yauna khrabani aduga makoi su lambi sorok ta tholaga kaithel famning banate aduga imung manung amadi macha masu semna bahona bada angamba upai season aduna street vendor da thorakibani masi ponamaga si hojik paliba lenga asina thausil haitabadagini mahana makhatana hai hojik lambi mayaida gari parking tausinba aduga hingnana bagi lambi thibada lambi mataida pofam famjariba imaibel singbuna koitan tanbagi thawong asi khonai asigi oina yamna laibak thibani Mina chanana balambi da parking tausilba si masidagi lakpa income adu khakta yenglaga thabak tawbadi langani madugi mathakta parking tawraga sel tanbagi mahuta nomagi chara taliba imaibel singisu khara yengpham thoi lambi mayaida natrabadi gari parking tawpham leitabra haina hangladuna lambi mayaida parking tawba haiba si atai state ta leite tawsu tawnade pauna thangal kaithel gilambi mataida parking tawbagi mahuta mafam asida street vendors sing famhalaga nambul turel mathakta phobhaduna park tohonbadi kari kaibake hainasu hangladuna ngasi fawbada lengakna makoida income hena lakpa yenglaga lairaba singda thamba khudong chaba pibada nathainana ba honabagi thong khudakta lekpadabani manipur lengakna paikhalakpa PMGP su manipur dadi phagi tare duga PMGP gi kuthangda supam nompham khangdana leiriba manipur gi naha kayada subsidy yawba loan piduna masana masabu thabak pijahanba yaba sida scheme asi phagita halle maramdi numit humni khakta form submission taunaba matam piraga pauche amadi electronic media da advertisement su taude masi angamathau MLA minister na PMGP gi guideline da yaudaba mawongni hanba lakpada khudong chaba pigani haibadagi MLA minister singina hanba lakpada scheme asigi kanaba pire aduga khungangda arapada leiba miyoi singina khudong chaba du phangdre asigumlaba lenga ki thausil asisu khudakta lekpadabani aduga lenga asina afaba beneficiary khanduna afaba kunayama ohenbiu haiki lambi ni na chanda na lambi mayaida gari parking mayam tawri gari parking tawri basi masidagi income mayama lenga ka lamba yai aduga gari to maga laaga impan city mayonda thami basi parking sidagi lakpa income adu kaktagi akoi yengba yade hinga pi lan thamda imai be lising kaya akoi gi kai khian sida thola ka sida nomagi sara taliba mayam sigi su akoi yengbam thoeba Chandel district ki manong chanalaiba kapam komlathabi khulda kundaduna laikiba chahi humudraga nithoi mapung farakpagi numitpu ningsingduna pangchokpa humudraga nithoi suba kapam day celebration 2020 gi ngasi kapam public ground da pangthokre thoramadu kapam khul authority gi hanagi chief moirang ngorona khulgi firal singkhatuna thoramadu haudoki thangang bokheko khupwar khaina For God and the Cool Haiba Motoda, Pangtokiba Thoramadu Manipur Lengaki Tribal Affairs and Hills Amasung Fisheries Ki Minister and KRC
42 Technopol Assembly Constituency ki MLA DK Korungthang amasung Technopol Assembly Constituency ki Hana MLA Oiramba W Morung Makwana athoiba mithung singoina saruyaki athoiba mithung oikiba Tribal Affairs and Hills amasung Fisheries ki Minister N Kiasina Thoronga Mari Leinana pangthokibada Kapam Komlathabi Khulase Chandel District ta hanadagi maming chatuna lakpa mai masingi loksing phangnaba school natragana college kaya marum leiriba khulni adubu hanadagi develop irei leitabagumna tauri haiki thorongi sarwama oina khulasigi lekhidraba singda minirani tumina laptuna awabu phongdoki loinana khul taretna pullaga leiriba kapam khulgi tongan ba khulsing moyon tarau maring Kuktar Khul amadi church singi cultural program sing utki amadi kapam khulgi Leirakibagi wari sing miyamda Paodam ki ngasi hajari ba sidi so hena taramana amuk hajahan sirai bisi akoi mayam miyeng tana ba darkar hoi aduna ngasi kapam khunna patadi object tore lairiba akoi ba khun mayam na sumane corporation pba aduna lairiba akoi ba khun sin na so nongma toropada akoi kapam khungi mi so khunna di corporation pirega akoi hajana function chi henna mong taraga mapung phap hanchi More Battalion 26 Sector Assam Rifles na IGAR South ki meeting makada sinduna chaliba tha sige tang tara mari dagina kuntaruk faubada chatkiba National Integration Tour of Northeast to Pune and Mumbai mai pakre National Integration Tour gi team aduda Northeastern States singdagi maheroi kunga mari amadi oza ani yauki Turase January ki tang tara mangada Assam gi Governor Professor Jagdish Mukti na Ras Babandagi lamthaki bani Any state sing the lady ba naha sing bo India gi tongan ba madi ina khullaba cultural bo uhan khangana ba madi unity in diversity ki wakalon develop tawna ba north east amadi lebak asige mari fagadhan na ba pandam da sin bani tur yaw ki ba maheroi sing na Assam gi governor military amadi civil organization sing gi saknai ra ba miyoi sing ga unaduna interaction tawna ki loinana maheroi sing asi NDA Kharak Wasle CMA Pune Bombay Engineering Group AIPTC aduga DRDO R&D Engineer Rajiv Gandhi Zoological Park Rajbhavan Mumbai aduga Naval Dockyard aduga Gateway of India Rani Bog Humboldt Pangium Mumbai amadi Pune gi mafum kyasu yengki asigumlaba khongcharasi sinbagi damakta maheroi sing makoi gi mama mapa oza sing khulgi luching basing amadi CSO singna Assam Rifles bu thagatba phongdorakli Coronavirus China da sandoktuna miyoi kaya asiyana thogan khraba virus asibu yumthangnariba Myanmar lebak singdagi so India romda sandorokta nanaba haiduna More Hospital gi staff singnasu Jackson Thorang Lokhatpa oina team ani thoktuna Indo Myanmar Friendship Gate number 1 amadi 2 gi mafam singda Myanmar romdagi changlakpa miyoi singda favor screening thoba ngasidagi haukhre Nakala maromda gate number 1 amadi 2 nataba tai border area singda chatok changsin tawriba singdadi screening tawbagi mami tadri Fegotana UGC ge taret suba pay scale pithok piyo haina changsilakpa khongjangi sarwam oina ngasi Imphal College ki oja singna college asigi campus da wakat mi fam duna thabak lepagi khongjang changsin kre wakat mi fam da Fegota ge General Secretary Dr. N Somendrona oja singi demand maram chai khanglabasu lenga na thabak ta onthokpa ngamdabasi pende Chief Minister amadi Education Minister na thubada taliba demand phanghanbi duna oja sing na charang na handana academic atmosphere phanganna ba honabiyo duga lenga na demand Fangan diba makaidi makal makakaya gi khongjang changsin gani haiki 24 January da phagi Manipur sim na thar leba college gi paikhaji ni logi ngai du ka ngasi de gina dhanama ji sigi college sing da khoi PG class ni maram war ka khoi taw da de du roi boy na ina hajaning ma se khoi honorable CM da education minister da rawam gopal da bari sai program lai na se atu matam da Dai ma se fulbi taw ni ga jasing se sarang gram ko si tahon dana academy hospital da patana teaching lani ma bagi tahon bina bagi dong sa ko lani PBO da ga di ma se thu ma Mai masing tamba habasi leba khunai amagi chawkhat lambi da manglom da changsen bagi khwaidagi maruoiba pambai amani lamdam asigi lenga ki maikai dagi scheme kaya
ꯂꯥꯎꯊꯣꯛꯇꯨꯅ ꯁꯦꯟꯖꯥꯎ ꯃꯌꯥꯝ ꯑꯃ ꯊꯥꯗꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯂꯝꯗ ꯐꯒꯠꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯍꯥꯏꯖꯔꯒꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯣꯠꯅꯗꯕꯅ ꯑꯃꯁꯨꯡ ꯊꯥꯗꯈꯤꯕ ꯁꯦꯜ ꯄꯨꯝꯅꯃꯛ ꯃꯤꯅꯤꯁꯇꯔ MLA ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯈꯣꯏ ꯃꯁꯦꯜ ꯁꯥꯌꯦꯟ ꯉꯥꯌꯦꯟꯅꯗꯨꯅ ꯂꯣꯏꯊꯣꯛꯄ ꯃꯔꯝꯅ ꯆꯠꯊꯔꯤꯕ ꯊꯧꯁꯤꯜ ꯄꯨꯝꯅꯃꯛ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯎꯠꯇꯒꯤ ꯍꯩꯕ ꯑꯣꯏꯅ ꯂꯩꯔꯤ ꯍꯥꯏꯅ UNLFꯀꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯂꯝꯖꯤꯡꯕ ꯃꯍꯩꯀꯣꯜ ꯀꯧꯕ MHRDꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯄꯣꯟꯁꯔꯁꯤꯞꯀꯤ ꯃꯈꯥꯗ SSA ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯃꯤꯁꯟꯅ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯀꯤꯝ ꯑꯁꯤ ꯃꯑꯣꯡ ꯆꯨꯝꯅ ꯄꯥꯏꯈꯠꯇ꯭ꯔꯦ ꯑꯃꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯪ 2018-19ꯒꯤ ꯋꯥꯡꯒꯣꯏ ꯖꯣꯟꯒꯤꯗꯤ ꯁ꯭ꯀꯤꯝ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯆꯨꯔꯨꯃꯨꯔꯨꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯋꯥꯀꯠꯂꯛꯄꯗꯒꯤ UNLFꯀꯤ ꯁ꯭ꯇꯦꯟꯗꯤꯡ ꯀꯃꯤꯇꯤꯒꯤ ꯑꯈꯟꯅꯕ ꯊꯤꯒꯠ ꯈꯨꯠꯄꯨ ꯑꯃꯅ ꯊꯤꯒꯠꯂꯨꯕꯗ ꯑꯔꯥꯟꯕ ꯀꯌꯥ ꯐꯪꯂꯦ ꯑꯗꯨꯒ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ JDO ꯋꯥꯡꯒꯣꯏ ꯕ꯭ꯂꯣꯛꯀꯤ ꯑꯣꯏꯅ ꯁ꯭ꯀꯤꯝ ꯑꯁꯤꯒꯤꯗꯃꯛꯇ ꯖꯣꯟ ꯑꯁꯤꯒꯤ JDOꯅ ꯔꯤꯀꯃꯦꯟꯗꯦꯁꯟ ꯇꯧꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁ꯭ꯀꯨꯜ 10 SSA ꯁ꯭ꯇꯦꯠ ꯃꯤꯁꯟꯅ ꯄꯥꯏꯈꯠꯈꯤ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯁꯤꯡꯗ ꯁꯦꯜ खाइगत्की अदुबु हारिबा खाइगत्कीबा सेनफम अदु यौगदबा मफमदा पुन्ना यौदना तंखाय अमा JDO हेमचंद्र AI ब्राउजिन अमदी प्रोजेक्ट कोऑर्डिनेटर रणबीना सायेन ngayen naraga loisinki haina party na lawi maramasina scandal sida chenariba makoi ahum mara leire haina lobaga loinana makoi ahumna lana sizina kiba senfam sing tha taruki manungda party ki miyeng makhada single kadabani aduga amasung hairiba senfam sing asi अमुहना स्कूल सिंग असिगे पाइखटपा वारहौरिबा थबकसिंगदा सिजनगदबनी असिगुमलबा JDO मदी AI ना पीरिबा मतम असिगे मनुंगदा सेल सिंगलक्त्रबदी मदुदा थोरकपा अमंगता मसा मसागी ओइगदबनी हाइरी लमलाई म्युनिसिपल काउंसिल की मखादा प्राइम मिनिस्टर आवास योजना हाउसिंग लोन ऑन 2020-22 की बेनिफिशियरी सिंगी युम सारगा बिल काइथोक्तबगी मायोक्ता महल मिनिस्टर TI श्याम कुमार की मेजर कूल मनाक्ता लेबा क्वार्टर द बेनिफिशियरी सिंगना थोमजिनदुना मेमोरेंडम पिसिनख्रे हाइरी बेनिफिशियरी सिंग अदुना तोंगान तोंगानबा प्ले कार्ड सिंग बेनिफिशियरी एखोइदी कोकता खुदहाबले अदुगा लमलाई म्युनिसिपल काउंसिल के बेनिफिशियरी सिंगी सैंक्शन तौहनबियो इओ मदी मरी लेनबसिंग एक्शन लौखटपियो हाइबा वारोल सिंग इदुना पाइकी बेनिफिशियरी अमा ओइरिबा चालौदगी वाइ सांदना फोंदोरखिबदा लमलाई म्युनिसिपल काउंसिल की मखादा प्राइम मिनिस्टर आवास योजना हाउसिंग लोन की दमकता खनगतलगा बेनिफिशियरी सिंगना मिंगोंदगी सेल पुरगा युम सारे युम साबा लोइबा था 3-4 फावबदा हौजिक लेरिबा इओना सेल काइननबा प्रोसेस तौ हाइबा याद्रे दुगा बेनिफिशियरी सिंग असुकी मतिक वारे इओ की मथकता एक्शन लौखटपिदुना अवाबा कोखटबियु हाइकी लाइरबा युम साजरुरिबा कोई बेनिफिशियरी सिंग अदुकी मतिक वारे अदुना हारिबा इवोसिगी मथकता अकन एक्शन लौखटपिदुना अवाबा सिंग कोहनबियुना कोई ngasiगी मरी लेनबा कंसर्न मिनिस्टर दा कोई अदुगी मेमोरेंडम पीबा लाक्सबनी अदु हौजिक हारिबा कंसर्न मिनिस्टर मसाम उनबा फंगद्रगसु हारिबा इवोसिगी मथकता एक्शन लौखटलगनी हाइबगी अदुगुम थाजब अमा पिरकपना मरम ओइदना अखोय मखा ताना संगसनगदबा खोंजन मयाम संगसनगेना खनजरमबसिंग अदुदि अखोय मतम खरगी ओइना अखोय हांतो मणिपुर मुस्लिम वेलफेयर ऑर्गेनाइजेशन वुमेन विंग की मचिन चटपा युमखाइबा मोंगबी रोजिना हाइख्रे महाराज बुद्धचंद्र कॉलेज अनीसुबा सेमिस्टर तमलेबी यारिपोक टुलिहलदगी वजमा चाही 19 अपोकपा उमाउदीनबु ngarang yamna chingnaningai oiba mawongda mayang imphal irong sisaba kangjebung lampak mayada ijat manghalaba matungda mihathina hatoklamba thawong organization akanba mawongda condemn tawi thodo asigi mamangda su kyarak thokre matungda su thokloi hainingai leite wafam asinga sinungchil hatad leiba organization gi office da paumisingda phongdorakibane mahana makha taraduna asigumlaba tabada thak nikpa thodo kaya nupi oibisingi mayokda chatharakpa crime sing lengangna matam chana पीफम थोप चेराक पीदबना मरम ओइरगा वजिमादा सिगुमलबा थौदोअसि थोखनबगी मरम ओहेले सादगी हेना तमथीबा मियोइबदी ओइरगा मिरक्ता लेरोइदबा यारिपोक चंगमदबी मयाय लेकाइदगी मकक मयोम सजित एलाइस इथेम अमदी सारमचर असिदा चेनरिबा खुदिंगमक मियाम मांगदा पुथोक्तुना अकनब चेराक पीगदबनी दुगा जेसिन संगसिलकपा खुदिंगमकता ऑर्गेनाइजेशन सरुक यागनी लेंगांगना वाजिमागी हकचांग पोलोइद्रिंगैगी ममांगदा चेनरिबा मिसगदो अकनबा चेराक पीबियु हाइकी China hato laga uto amba asigi matangda MMWO women's wing gi maikaidagi akan bamong da condemn tawjari masigumba thodok ase matungda amuhanna tholakdana ba asigi paliba lenga asina chenari ba mara leiba mioi adu ko matik chaba dani pibi
अमरोमदा इरोंग सिसाबा डेवलपमेंट फोरम नसु मिस वाजमा मिनुंग से यावदना मिहाथीना हातोलगा लंगथोलंबबु फोरम अमदी जमियात टूल उलमा इरोंग सिसाबा अमदी खुंगंग असिदा लैरिबा मियामना यानिंगदा फुंगदोरली JC na sangsilakpa khudingmakta ICDF Jamiat amadi khungang asigi mipum khudingmakna saruk yakani aduga mari leinaba authority singna mihat asibu matik chaba cherak PBO lekhidrabi amadi imung manungi awabada saruk yajari haibaga loinana thaudo asi matunga amuhanna thoktananaba mari leinaba singi pungning chingsinjari hairi Mayang Imphal Police Station gi manung chana leiba irong salam machagi ngayok pukri amada ngarang sina phangkibe KS wasma chahi taraga Nepal mihat chenaba sing atubu matamda faraga logi oiba matik chaba cherak piyo haina ngasi yairipok Santa Kaitel da leiba Azad Higher Secondary School gi mamangda miyamna lambi tangkhai thingduna wakal mifam chatakre KS wasma misigi matangda semkiba JAC against the brutal killing of MS wasmana sinduna ngasi chathakiba wakal mifam aduga mari leinana warul paumisingda pibada JAC gi member MD Naim Nahai Mihadasi yamna kanna condemn tawi JC madi CSO singna ngarang mari leinaba singda thamkiba dabi sing pung nifu nipal gi manungda thabak to onthok piyo JC CSO madi miyamna pamliba si asigumlaba yamna kiningai amadi thamoi sokpa thawong asi lamdam asida amu hanna thoktanaba mihad asida chenaba miyoi sing ain yoiba matik saba cherak piyo JC ki dabi asi matam chana thabak to onthok pidrabadi JC na CSO singa loinana Makal makha kaya gi khongjang changsilak lagani masida lamdam masigi achumba pamba miyamna su sogot pinaba haina appeal torokli wakan mi fama du loisalakpada wajma gi misi yaningde chenaba sing hakpa cherak piyo achumba YL fangalu haiba kholau kaya sing julauki victim oriba imung sida paisa khara piraga natragna kesi compromise tolabagi wakum du lakpa tsena go jesi mai kati kum pa akona pam jaba hai taragadi maral leiba misak ado amu abe ani abe ahum abe maral gi matungina chap chap dambi sibagi chara photo ko thangani badi adum ware ko law aduna tasena ngasigi sinjariba sirin potes su ngarangi adugum laba misi duga mari lena sem tuba ji sigi ahan ko khongjong ri section ba sirin potes ni Amarom da Lekhidrabi was maga chahi ani gi mamang da gi nungsinarakpa miat ai gi men accused oigani chingnaba yari pok changam da bi makha lekai de gi MK Said Elais Sabir chahi kuntraga mathoi apokpa Lekhidraba MK Item Elais Yukhan miyamna faraga police ta sinakrabani loinana MK Said na sizinaramba central jing MN01X3228 su fagat pangam kre Corona virus ki nungnangba leiringai cheragasida Rims Hospital da anaba ma corona virus ki lena na haina minor monitoring tawduna Rims da layeng kre hairi chingnaningai oiraba miyo ase handa Hong Kong da chalubadagi thasigi kunda mayumda halakibani Imphal West District ki manungdagi miyo amani hairi mahak mayumda halaklaba matungda numit nini gi humni gi mamangdagi mahak naton mahi langba amadi loklai torokpadagi Rims da pukatuna monitoring tawduna layeng kibani hairi West Bengal gi Murshidabad district da citizenship law amasung national register gi citizens gi mayokta changsen kiba strike amada hingsa thokpadagi miyoni sire ahumna sokpadagi hospital da admit tawkhre hairi Bhartiya Nagarik Mansna tawkiba strike manungda Sahib Nagar village da hingsa gi thodok thokibani ban sogotpa singbo Trinamool Congress na attack chathaba Haurubadagi Taudo Adu Tokibani Haina BJP na Haiki Bombs Amadi Bullet Sizanaki Aduga Kangkongani Panba Gari Tugaiki Amadi Maitaki Aduga Taudo Adu Congress Amasung CPM na Sinkibani Haina Trinamool Congress na Maral Siki Local Trinamool Congress ki Luchingba Abu Tahir na Haikibada Taudo Adugi Maramda Sizanakiba Police na Hijakre Aduga Maral Labor Singbo Pabina Basu Kanganki, Aduga Taudo Aduda, Congress ki workers sing Chenade Haina senior Congress leader Ramasung MLA Manos Chakraborty na Haiki, West Bengal da citizenship law Chanahaloy Haina Chief Minister Mamta Banerjee na Fongdok Palekre, Adumoinamag CAA gi Mayokta strike Tawubusu Sawaloy Haiki. US ta India gi Inboy Oiramba season diplomat Harshvardhan Shringlana Anauba Foreign Secretary Oire Chahi Ani Bugadoriba Shringlana Hanagi Foreign Secretary Vijay Gokhale gi Mahut Sile
ꯏꯪ 1974 ꯕꯦꯠꯁꯀꯤ ꯏꯟꯗꯤꯌꯟ ꯐꯣꯔꯦꯟ ꯁꯥꯔꯚꯤꯁ IFSꯀꯤ ꯁ꯭ꯔꯤꯡꯂꯥꯅ ꯍꯥꯏꯈꯤꯕꯗ ꯐꯣꯔꯦꯟ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯦꯟ ꯑꯃꯅꯤ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛꯇ ꯍꯣꯠꯅꯕꯗ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡ ꯂꯩ ꯑꯗꯨꯒ ꯆꯍꯤ 53ꯀꯤ ꯃꯃꯥꯡꯗ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯃꯍꯥꯛ ꯆꯪꯂꯛꯈꯤꯕꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯊꯕꯛ ꯇꯧꯒꯅꯤ ꯆꯍꯤ 58 ꯍꯔꯁꯕꯔꯙꯟ ꯁꯤꯡꯂꯥ ꯑꯁꯤ ꯆꯍꯤ 35ꯒꯤ ꯗꯤꯄ꯭ꯂꯣꯃꯦꯠ ꯀꯦꯔꯤꯌꯔ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯐꯝ ꯀꯌꯥ ꯄꯥꯏꯔꯝꯂꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁ ꯊꯥꯏꯂꯦꯟड ꯐ꯭रांस ꯚꯤꯌꯦꯠꯅꯥꯝ ꯏꯖꯔꯦꯜ ꯑꯃꯗꯤ ꯁꯥꯎꯊ ꯑꯐ꯭रिꯀꯥꯗ ꯏꯟꯗꯤꯌꯥꯒꯤ ꯏꯟꯚꯣꯏ ꯑꯣꯏꯅ ꯁꯥꯔꯚꯤꯁ ꯇꯧꯔꯝꯂꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯇ ꯖꯣꯏꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯃꯍꯥꯛ ꯊꯕꯛ ꯄꯨꯔꯝꯂꯦ ꯑꯃꯗꯤ ꯅꯦꯄꯥꯜ ꯑꯃꯁꯨꯡ ꯚꯨꯇꯥꯟꯒ ꯃꯔꯤ ꯂꯩꯅꯕ ꯅꯣꯔꯗꯔꯟ ꯗꯤꯕꯤꯖꯟꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅꯁꯨ ꯁꯥꯔꯚꯤꯁ ꯇꯧꯔꯝꯂꯦ ꯍꯥꯏꯔꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯄꯥꯔꯀꯤꯡ ꯑꯣꯏꯁꯤꯟꯕ ꯑꯗꯨꯒ ꯂꯝꯕꯤ ꯃꯇꯥꯏꯗ ꯄꯣꯠ ꯌꯣꯜꯂꯤꯕꯁꯤꯡꯕꯨꯅ ꯇꯥꯟꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ MPDAꯅ ꯍꯥꯏꯔꯤ ꯀꯄꯥꯝ ꯈꯨꯟꯗꯥꯔꯛꯈꯤꯕꯒꯤ ꯆꯍꯤ 62 ꯁꯨꯔꯛꯄꯒꯤ ꯄꯥꯂꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ CAAꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯟꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯅꯨꯡꯗ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯃꯤꯑꯣꯏ 2 ꯁꯤꯔꯦ ꯉꯁꯤꯗꯃꯛꯇꯗꯤ ꯃꯦꯁ ꯄꯥꯎꯗꯝ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯔꯤ